ꯈꯣꯡꯗ꯭ꯔꯨꯝ ꯆꯥꯕꯗꯒꯤ ꯁꯤ ꯍꯜꯂꯣ ꯃꯌꯥꯝ, ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯕꯦꯕꯤꯅꯥꯁ ꯀꯤꯆꯟ ꯃꯌꯥꯝ. ꯉꯁꯤꯗꯤꯀꯣ ꯈꯣꯡꯗ꯭ꯔꯨꯝꯒꯤ ꯏꯟꯖꯥꯡꯁꯦ ꯑꯣꯏꯅ ꯊꯣꯡꯖꯔꯒꯦ. ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯆꯝꯅ ꯇꯧꯔꯒ ꯀꯥꯡꯁꯣꯏ ꯇꯧꯔ ꯊꯣꯡꯕꯗꯣ ꯑꯗꯨꯗꯣ ꯁꯨꯝ ꯑꯩꯅ ꯊꯣꯡꯖꯕꯗꯣ ꯑꯗꯨ ꯃꯌꯥꯝꯗ ꯎꯠꯆꯔꯒꯦ. ꯃꯌꯥꯝꯅ ꯊꯣꯡꯕꯩ ꯃꯑꯣꯡꯒ ꯑꯩꯅ ꯊꯣꯡꯕꯩ ꯃꯑꯣꯡꯒ ꯃꯥꯟꯅꯕ꯭ꯔꯥ ꯃꯥꯟꯅꯗꯕ꯭ꯔꯥ ꯑꯗꯨꯁꯨ ꯈꯪꯗꯦ. ꯑꯗꯨꯃꯛ ꯄꯣꯠ ꯁꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ. ꯈꯣꯡꯗ꯭ꯔꯨꯝ ꯆꯥꯕꯁꯤ ꯌꯥꯝꯅ ꯐꯩꯀꯣ. ꯀꯣꯂꯦꯁꯇ꯭ꯔꯣꯜꯗꯗꯤ ꯁꯥꯊꯤꯅ ꯐꯩꯌꯦꯕꯀꯣ ꯈꯣꯡꯗ꯭ꯔꯨꯝꯁꯦ. ꯑꯩꯒꯤ ꯍꯁꯕꯦꯟꯒꯤꯁꯨꯅ ꯀꯣꯂꯦꯁꯇ꯭ꯔꯣꯜ ꯈꯔ ꯍꯦꯜꯂꯦꯅ ꯇꯧꯕꯗꯒꯤꯅꯦ ꯑꯩꯅ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯂꯩꯔꯒ ꯁꯨꯃꯥꯏꯅ ꯊꯣꯡꯅ ꯆꯥꯕꯗꯒꯤꯅꯦꯀꯣ ꯆꯥꯡꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯦꯕꯀꯣ ꯀꯣꯂꯦꯁꯇ꯭ꯔꯣꯜꯁꯦ. ꯑꯁꯤꯃꯗꯤ ꯐꯖꯅ ꯈꯪꯉꯤ, ꯃꯤ ꯑꯇꯩꯒꯤꯗꯤ ꯈꯪꯗꯦ, ꯑꯩꯗꯤ ꯐꯖꯅ ꯈꯪꯉꯤ ꯀꯣꯂꯦꯁꯇ꯭ꯔꯣꯜꯗ ꯌꯥꯝꯅ ꯀꯥꯟꯅꯩ ꯍꯥꯏꯁꯦ. ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯑꯩꯅ ꯂꯩꯕꯁꯦ ꯑꯃꯨꯛꯇꯅꯦ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯑꯍꯨꯝ ꯃꯔꯤ ꯂꯧꯔꯦꯕꯀꯣ. ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯝꯅ ꯊꯣꯡꯉꯒ ꯆꯥꯕꯗꯅꯦ ꯀꯣꯂꯦꯁꯇ꯭ꯔꯣꯜꯁꯦ ꯐꯖꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯤ. ꯑꯗꯨꯅꯤ ꯃꯌꯥꯝ, ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯃꯀꯨ ꯈꯣꯛꯇꯦꯀꯣ. ꯈꯣꯡꯗ꯭ꯔꯨꯝ ꯃꯀꯨꯁꯤꯁꯨ ꯃꯤ ꯑꯃꯃꯝꯗꯤ ꯑꯗꯨꯝ ꯉꯧꯔꯒꯁꯨ ꯆꯥꯅꯩ, ꯏꯔꯣꯜꯂꯒꯁꯨ ꯆꯥꯅꯩ ꯀ ꯍꯥꯏꯕ. ꯑꯩꯕꯨꯗꯤ ꯆꯥꯖꯗ꯭ꯔꯤ. ꯑꯗꯣ ꯃꯌꯥꯝ, ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯌꯨꯝꯗ ꯄꯥꯟꯕ ꯈꯣꯡꯗ꯭ꯔꯨꯝꯗꯤ ꯌꯥꯝꯅ ꯊꯣꯠꯄꯅꯦꯕꯀꯣ. ꯑꯗꯨꯒꯤ ꯃꯑꯣꯡꯗꯣ ꯑꯣꯏꯗꯦꯕ ꯁꯤꯁꯦ. ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯊꯣꯠꯂꯒꯁꯨꯅꯦ ꯑꯩꯈꯣꯏ ꯀꯟꯇꯛꯀꯤ ꯃꯑꯣꯡꯗ ꯂꯩꯌꯦꯕꯀꯣ. ꯑꯩꯈꯣꯏ ꯏꯁꯤꯡ ꯑꯗꯨꯃꯥꯏꯅ ꯇꯣꯏꯕꯗꯨ ꯑꯣꯏꯗꯦꯕꯀꯣ. ꯑꯗꯣ ꯈꯣꯡꯗ꯭ꯔꯨꯝꯁꯤꯡꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯥꯡꯇꯛ ꯇꯧꯔꯒ ꯁꯦꯝꯃꯦꯕꯀꯣ. ꯌꯥꯝ ꯆꯥꯎꯕꯁꯨ ꯅꯠꯇꯕ ꯌꯥꯝꯅ ꯄꯤꯛꯄꯁꯨ ꯅꯠꯇꯕ, ꯑꯗꯨꯒꯤ ꯆꯥꯡꯗ ꯁꯨꯝ ꯁꯦꯝꯃꯦꯕꯀꯣ. ꯑꯗꯣ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯁꯦꯝꯕ ꯂꯣꯏꯔꯒ ꯆꯥꯝꯃꯒ ꯊꯝꯃꯅꯦꯕꯀꯣ. ꯑꯗꯣ ꯆꯥꯝꯃꯒ ꯊꯝꯃꯒ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯀꯔꯝꯍꯥꯏꯅ ꯊꯣꯡꯗꯣꯏꯅꯣ, ꯑꯦꯛꯗꯝ ꯑꯣꯏꯜ ꯊꯥꯎ ꯌꯥꯎꯗꯕꯤꯗ ꯊꯣꯡꯕꯗꯨꯅꯦꯕꯀꯣ ꯑꯩꯒꯤ ꯈꯨꯊꯣꯡꯁꯦ. ꯑꯗꯣ ꯁꯤꯒ ꯇꯤꯜꯍꯧꯒ ꯆꯅꯝꯒ ꯁꯤꯡꯒ ꯃꯣꯔꯣꯛ ꯇꯦꯛꯄꯒꯁꯨ ꯂꯩꯔꯦ, ꯈꯥꯃꯦꯟꯁꯤꯟ ꯈꯔꯁꯨ ꯁꯣꯏꯔꯦ. ꯈꯣꯡꯗ꯭ꯔꯨꯝꯁꯤꯁꯨ ꯁꯤꯗ ꯔꯦꯗꯤ ꯇꯧꯔꯒ ꯊꯝꯃꯦꯕꯀꯣ. ꯈꯥꯡꯁꯦ ꯑꯗꯨꯝ ꯁꯥꯔꯦꯕꯀꯣ. ꯁꯥꯕꯁꯤꯒ ꯑꯩꯅ ꯍꯥꯞꯄꯤꯁꯦ, ꯑꯍꯥꯟꯕꯗ ꯇꯃꯥꯇꯔꯁꯦ ꯍꯥꯟꯅ ꯍꯥꯞꯆꯤꯜꯂꯒꯅꯦ ꯍꯥꯏꯐꯦꯠ ꯉꯧꯔꯒꯦꯕꯀꯣ. ꯍꯥꯏꯐꯦꯠ ꯉꯧꯕꯗ ꯊꯨꯝ ꯈꯔ ꯍꯥꯞꯆꯤꯜꯂꯒꯁꯨ ꯌꯥꯏꯑꯕꯀꯣ. ꯊꯨꯝ ꯍꯥꯞꯇꯕꯤꯗ ꯁꯨꯝ ꯉꯧꯔꯁꯨ ꯌꯥꯏ. ꯊꯥꯎꯗꯤ ꯁꯨꯝ ꯌꯥꯎꯗꯦ ꯑꯩꯅ ꯍꯥꯞꯄꯤꯁꯦ. ꯑꯗꯨꯒ ꯈꯥꯃꯦꯟꯁꯤꯟꯁꯤꯅ ꯈꯔ ꯄꯠꯊꯔꯛꯑꯦ ꯍꯥꯏꯕ ꯀꯥꯟꯗꯨꯒ ꯈꯣꯡꯗ꯭ꯔꯨꯝꯗꯨ ꯃꯣꯏ ꯍꯥꯞꯆꯜꯂꯕꯅꯦꯕꯀꯣ. ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯍꯥꯞꯆꯜꯂꯒ ꯐꯖꯅ ꯃꯔꯩ ꯃꯨꯟꯅ ꯉꯧꯔꯅꯦꯕꯀꯣ. ꯃꯔꯩ ꯃꯨꯟꯅ ꯉꯧꯔꯒ ꯑꯁꯤꯒ ꯃꯆꯜꯁꯤꯡꯁꯦ ꯍꯥꯞꯆꯟꯗꯣꯏꯅꯦꯕꯀꯣ. ꯃꯔꯩ ꯃꯨꯟꯅ ꯑꯃꯨꯛ ꯉꯧꯔꯦꯀꯣ. ꯑꯁꯦ ꯁꯨꯃꯥꯏꯅ ꯉꯧꯔꯒ ꯉꯥꯏꯍꯥꯛ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯑꯃꯨꯛ ꯑꯩ ꯉꯧꯔꯅꯦꯕꯀꯣ. ꯍꯟꯖꯤꯟ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯑꯣꯠꯈꯥꯏꯔꯒ ꯉꯧꯗꯣꯏꯅꯦꯕꯀꯣ. ꯑꯗꯣ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯍꯥꯡꯗꯣꯛꯑꯕꯗꯤ ꯈꯔ ꯄꯠꯊꯈ꯭ꯔꯦꯅ ꯈꯣꯡꯗ꯭ꯔꯨꯝꯁꯦ. ꯁꯨꯃꯥꯏꯅ ꯄꯠꯊꯔꯕ ꯃꯇꯝꯗ ꯑꯩꯅ ꯇꯤꯜꯍꯧ ꯈꯔ ꯁꯣꯏꯔꯦ. ꯇꯤꯜꯍꯧ ꯑꯁꯣꯏꯕ ꯈꯔ, ꯇꯤꯜꯍꯧ ꯉꯁꯥꯏ ꯃꯄꯨꯝ ꯑꯃꯈꯛꯇꯣ ꯑꯗꯨꯗꯨꯅꯦꯕꯀꯣ. ꯇꯤꯜꯍꯧ ꯃꯄꯨꯝꯁꯦ ꯑꯃ ꯍꯥꯞꯆꯜꯂꯦ. ꯑꯗꯨꯒ ꯆꯅꯝꯒ ꯁꯤꯡꯒꯗꯨꯁꯨ ꯁꯨꯃꯥꯏꯅ ꯇꯛꯈꯥꯏꯔꯒ ꯊꯝꯃꯦꯕ. ꯇꯛꯈꯥꯏꯕ ꯍꯥꯏꯗꯤ ꯁꯨꯒꯥꯏꯔꯒ ꯊꯝꯃꯤꯅꯦꯕꯀꯣ. ꯇꯤꯜꯍꯧꯒ ꯆꯅꯝꯒ ꯁꯤꯡꯒ ꯃꯣꯔꯣꯛ ꯇꯦꯛꯄꯒꯁꯦ ꯍꯥꯞꯆꯜꯂꯒ ꯑꯣꯠꯈꯥꯏꯔꯒ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯉꯧꯖꯔꯒꯦ ꯁꯤꯁꯦ. ꯑꯗꯣ ꯃꯆꯜꯁꯤꯡꯁꯦ ꯂꯣꯏꯅ ꯍꯥꯞꯆꯜꯂꯒ ꯐꯖꯅ ꯇꯧꯅ ꯈꯥꯡꯁꯤꯒ ꯈꯥꯕꯩꯁꯤꯅ ꯑꯣꯠꯈꯥꯏꯔꯦꯕꯀꯣ. ꯑꯣꯠꯈꯥꯏꯔꯕ ꯃꯇꯨꯡꯗꯀꯣ ꯍꯧꯖꯤꯛ ꯉꯥ ꯍꯥꯞꯀꯗꯕ ꯋꯥꯠꯂꯦꯕꯀꯣ. ꯉꯥꯁꯤꯗꯤ ꯑꯩ ꯉꯥ ꯑꯖꯥꯏꯕꯗꯤ ꯂꯩꯇꯕꯅꯤꯅꯀꯣ, ꯉꯥꯁꯤꯡ ꯔꯧꯕꯖꯥ ꯂꯩꯌꯦꯕꯀꯣ. ꯔꯧꯕꯖꯥꯗꯣ ꯑꯣꯏꯅ ꯈꯔ ꯍꯥꯞꯆꯔꯒꯦ. ꯉꯥ ꯌꯥꯝꯅ ꯍꯥꯞꯆꯜꯂꯒꯗꯤ ꯍꯥꯎꯕꯅꯦꯕ ꯀꯥꯡꯁꯣꯏꯁꯦ. ꯑꯗꯨꯅ ꯉꯥꯁꯦ ꯃꯇꯨꯝ 3-4 ꯑꯩꯅ ꯔꯧꯕꯖꯥꯠꯁꯦ ꯑꯁꯤ ꯑꯣꯏꯅ ꯍꯥꯞꯆꯜꯂꯦ. ꯉꯥꯁꯦ ꯃꯇꯨꯝ 3-4 ꯍꯥꯞꯆꯜꯂꯒ ꯑꯁꯤꯃꯨꯛꯅꯦ ꯐꯖꯅ ꯈꯥꯡꯁꯤꯒ ꯑꯣꯠꯈꯥꯏꯔꯒ ꯇꯣꯠꯁꯜꯂꯒꯦꯕꯀꯣ. ꯐꯖꯅ ꯇꯣꯠꯈꯥꯏꯔꯕ ꯃꯇꯨꯡꯗꯅꯦ ꯑꯩꯅ ꯍꯥꯞꯀꯗꯕ ꯏꯁꯤꯡꯒꯤ ꯆꯥꯡꯗꯣ ꯂꯣꯏꯅ ꯍꯥꯞꯆꯟꯗꯣꯏꯅꯦꯕꯀꯣ. ꯑꯃꯨꯛꯇ ꯉꯥꯁꯤ ꯑꯃꯨꯛ ꯍꯥꯞꯆꯜꯂꯒ ꯐꯖꯅ ꯑꯣꯠꯈꯥꯏꯔꯦ. ꯑꯗꯨꯒ ꯑꯩ ꯑꯁꯤꯒꯅꯦ ꯉꯥꯔꯤ ꯇꯣꯉꯥꯟꯗꯤ ꯍꯥꯞꯇ꯭ꯔꯦꯕꯀꯣ. ꯑꯗꯣ ꯍꯦꯛ ꯍꯥꯞꯆꯜꯂꯨꯕꯗ ꯏꯟꯖꯥꯡꯗꯣ ꯐꯨꯠꯂꯛꯄ ꯃꯇꯝꯗ ꯃꯥꯏ ꯃꯅꯝꯗꯣ ꯄꯥꯏꯊꯣꯔꯛꯇꯣꯏꯗꯣ ꯑꯗꯨꯗꯨꯒꯤ ꯍꯥꯞꯇ꯭ꯔꯦꯕꯀꯣ. ꯑꯗꯨꯅ ꯈꯣꯡꯗ꯭ꯔꯨꯝꯁꯤ ꯃꯆꯨꯁꯤꯗꯤ ꯈꯤꯇꯪ ꯋꯥꯎꯋꯤꯗꯅ, ꯑꯗꯨꯗꯨꯅ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯅꯅꯦ ꯍꯜꯗꯤ ꯄꯥꯎꯗꯔꯁꯦ, ꯌꯥꯏꯉꯪ ꯄꯥꯎꯗꯔꯁꯦ ꯍꯥꯏꯐꯦꯠ ꯆꯥꯏꯁꯟꯕꯅꯦꯕꯀꯣ ꯍꯤꯟꯖꯥꯡ ꯃꯆꯨꯒꯤꯗꯃꯛꯇ. ꯑꯗꯣ ꯑꯁꯤꯃꯨꯛ ꯑꯣꯠꯈꯥꯏꯔꯦ ꯐꯖꯅ. ꯑꯗꯣ ꯉꯥꯔꯤ ꯍꯥꯞꯄꯒꯗꯤꯀꯣ ꯍꯣꯔꯦꯟ ꯐꯨꯠꯂꯛꯄ ꯃꯇꯝꯗ ꯃꯅꯝꯗꯣ ꯃꯩꯅ ꯇꯥꯔꯒꯀꯣ ꯀ꯭ꯋꯥꯇꯔꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯗꯤ ꯀꯥꯏꯅ ꯀꯤꯗꯅ ꯉꯥꯔꯤꯒꯗꯤ ꯍꯥꯞꯇꯦꯕꯀꯣ. ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯍꯤꯟꯖꯥꯡ ꯀꯥꯡꯁꯣꯏ ꯊꯣꯡꯕꯗ ꯉꯥꯔꯤ ꯍꯥꯞꯇꯅ ꯑꯗꯨꯝ ꯊꯣꯡꯉꯤ, ꯌꯥꯝꯅ ꯍꯥꯎꯔꯤ. ꯑꯗꯣ ꯏꯁꯤꯡꯁꯤ ꯃꯣꯏꯅ ꯍꯥꯞꯆꯜꯂꯦ. ꯏꯁꯤꯡꯁꯦ ꯑꯃꯨꯛꯇꯅꯦ ꯑꯩꯅ ꯍꯥꯞꯀꯗꯕ ꯆꯥꯡꯗꯣ ꯑꯗꯨꯗ ꯁꯨꯝ ꯍꯥꯞꯆꯜꯂꯕꯅꯦꯕꯀꯣ. ꯆꯞ ꯆꯥꯅ ꯍꯥꯞꯆꯜꯂꯒ ꯐꯖꯅ ꯁꯧꯍꯟꯗꯣꯔꯕꯅꯦꯕꯀꯣ. ꯏꯁꯤꯡꯁꯦ ꯍꯥꯞꯄꯒꯗꯤ ꯑꯩ ꯃꯤꯅꯤꯠ 15-ꯒꯨꯝꯕꯁꯦ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯐꯖꯅ ꯁꯧꯍꯟꯗꯣꯔꯕꯅꯤ. ꯑꯗꯣ ꯌꯥꯝ ꯐꯖꯅꯁꯨ ꯁꯧꯔꯦ ꯃꯌꯥꯝ. ꯐꯖꯅ ꯁꯧꯔꯕꯅꯤꯅ ꯀꯩꯗꯧꯅꯤ, ꯍꯧꯖꯤꯛ ꯍꯥꯞꯀꯗꯕ ꯊꯨꯝꯁꯦ ꯍꯥꯞꯆꯜꯂꯒꯦꯕꯀꯣ. ꯑꯩꯅ ꯍꯥꯞꯀꯗꯕ ꯆꯥꯡꯒꯤ ꯊꯨꯝꯗꯨꯒ ꯍꯥꯞꯆꯟꯖꯔꯦ. ꯊꯨꯝꯁꯦ ꯍꯥꯞꯆꯜꯂꯒ ꯑꯃꯨꯛ ꯐꯖꯅ ꯃꯔꯩ ꯃꯨꯟꯅ ꯁꯧꯍꯜꯂꯦ. ꯃꯔꯩ ꯃꯨꯟꯅ ꯁꯧꯍꯜꯂꯒ ꯑꯃꯨꯛ ꯑꯩ ꯑꯁꯤꯒ ꯃꯇꯔ ꯑꯁꯪꯕꯁꯦ, ꯃꯪꯒꯜ ꯑꯁꯪꯕꯁꯤꯃꯨꯛ ꯈꯔ ꯆꯥꯏꯁꯟꯖꯔꯦ. ꯃꯪꯒꯜ ꯑꯁꯪꯕꯁꯦ ꯆꯥꯏꯁꯜꯂꯒꯗꯤ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯒꯦꯕꯀꯣ. ꯃꯥꯗꯤ ꯂꯝꯖꯥꯡꯅ ꯃꯨꯟꯕꯅꯦꯕꯀꯣ. ꯃꯁꯤ ꯐꯖꯅ ꯑꯣꯠꯈꯥꯏꯔꯒ ꯁꯤꯃꯨꯛ ꯉꯥꯏꯍꯥꯛ ꯐꯨꯠꯂꯁꯤ. ꯑꯗꯨꯒ ꯁꯤꯃꯨꯛ ꯁꯧꯔꯛꯑꯦ ꯍꯥꯏꯕ ꯀꯥꯟꯗꯨꯒꯅꯦꯀꯣ
ꯌꯥꯝ ꯀꯨꯏꯅꯗꯤ ꯁꯧꯗ꯭ꯔꯁꯨ ꯌꯥꯔꯅꯦꯕꯀꯣ ꯑꯗꯣ ꯃꯩꯁꯦ ꯇꯞꯍꯜꯂꯅꯤ ꯃꯪꯒꯜꯁꯤꯅ ꯃꯨꯜꯂꯛꯑꯦ ꯍꯥꯏꯕ ꯀꯥꯟꯗꯨꯒ ꯃꯩꯁꯦ ꯇꯞꯍꯜꯂꯒ ꯍꯧꯖꯤꯛ ꯆꯥꯏꯁꯟꯗꯣꯏꯁꯦ ꯑꯩ ꯑꯩꯉꯣꯟꯗ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯂꯩꯇꯦꯕꯀꯣ ꯑꯗ ꯑꯋꯥ ꯐꯗꯤꯒꯣꯝ ꯂꯩꯇ꯭ꯔꯒꯁꯨ ꯐꯗꯤꯒꯣꯝ ꯆꯥꯏꯁꯜꯂꯒ ꯂꯣꯏꯔꯦ ꯐꯗꯤꯒꯣꯝꯁꯨ ꯑꯃꯨꯛ ꯆꯥꯏꯁꯜꯂꯒꯦ ꯍꯧꯖꯤꯛ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯅ ꯊꯣꯡꯉꯤꯕ ꯀꯥꯡꯁꯣꯏꯁꯦ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯑꯗꯨꯁꯨ ꯈꯔ ꯈꯪꯍꯟꯕꯤꯔꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝꯅ ꯀꯃꯥꯏꯅ ꯊꯣꯡꯕ ꯑꯩꯅ ꯊꯣꯡꯕꯒꯤ ꯃꯑꯣꯡꯁꯤꯒ ꯃꯥꯟꯅꯕ꯭ꯔꯥ ꯃꯥꯟꯅꯗꯕ꯭ꯔꯥ ꯑꯗꯣ ꯌꯥꯝꯅꯗꯤ ꯍꯥꯎꯕꯅꯤ ꯁꯨꯃꯥꯏꯅ ꯊꯣꯡꯕꯁꯦ ꯑꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯅ ꯊꯣꯡꯖꯕ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯆꯝꯇꯛꯅ ꯇꯧꯔꯒ ꯊꯥꯎ ꯌꯥꯎꯗꯕꯤ ꯑꯣꯏꯅ ꯆꯥꯔꯦ ꯉꯁꯤꯁꯦ ꯊꯥꯎꯁꯦ ꯌꯥꯎꯍꯟꯗ꯭ꯔꯦ ꯑꯗꯣ ꯍꯤꯟꯖꯥꯡꯁꯦ ꯁꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯆꯔꯦꯀꯣ ꯑꯁꯤꯅ ꯃꯄꯪ ꯌꯥꯎꯅ ꯈꯥꯏꯗꯣꯛꯑꯦ ꯑꯗꯨꯒ ꯃꯄꯪ ꯌꯥꯎꯗꯕꯤꯗ ꯁꯨꯞ ꯃꯠꯇ ꯑꯣꯏꯅꯁꯨ ꯁꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯑꯦꯕꯀꯣ ꯑꯁꯤꯒꯤ ꯁꯨꯞꯁꯤꯁꯨ ꯊꯛꯄꯗ ꯌꯥꯝꯅ ꯍꯥꯎꯔꯤ ꯑꯗꯣ ꯏꯆꯥꯅꯨꯄꯥꯗꯤ ꯁꯤꯒꯤ ꯁꯨꯞꯁꯤꯒ ꯆꯥꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯉꯣꯟꯗꯗꯤ ꯁꯨꯃꯥꯏꯅ ꯄꯤꯖꯔꯦ ꯁꯨꯞꯁꯤꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯖꯦꯔꯨꯝ ꯇꯟ ꯑꯃ ꯍꯧꯕꯤꯔꯒꯅꯦ ꯃꯥ ꯄꯤꯖꯔꯅꯤꯕꯀꯣ ꯑꯁꯤꯅꯤ ꯃꯌꯥꯝ ꯐꯥꯏꯅꯦꯜꯂꯤ ꯑꯩꯒꯤ ꯉꯁꯤꯒꯤ ꯍꯤꯟꯖꯥꯡꯁꯦ ꯂꯣꯏꯖꯔꯦ ꯆꯥꯛ ꯍꯤꯟꯖꯥꯡꯁꯨ ꯁꯤꯒ ꯂꯣꯏꯅ ꯈꯥꯏꯗꯣꯛꯆꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯏꯔꯣꯝꯕ ꯍꯥꯏꯅ ꯑꯃꯁꯨ ꯂꯩꯅꯀꯣ ꯑꯗꯨꯁꯨ ꯑꯩꯅ ꯍꯥꯏꯗꯤ ꯇꯠꯅ ꯊꯥꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯋꯥꯏ ꯊꯣꯡꯉꯁꯨ ꯖꯥꯝ ꯊꯣꯡꯉꯁꯨ ꯏꯔꯣꯟꯕꯁꯦ ꯌꯥꯎꯔꯗꯤ ꯍꯥꯎꯋꯤꯗꯅ ꯑꯗꯣ ꯁꯝꯂꯞꯅ ꯇꯧꯅ ꯑꯩꯅ ꯑꯂꯨꯒ ꯈꯥꯃꯦꯟꯒ ꯑꯃ ꯏꯔꯣꯟꯁꯜꯂꯒꯦ ꯍꯥꯏꯅ ꯐꯨꯠꯆꯜꯂꯤꯑꯕꯀꯣ ꯑꯗꯣ ꯑꯩ ꯉꯥꯔꯤꯁꯦ ꯊꯥꯛꯄꯗꯤ ꯌꯥꯎꯍꯟꯗ꯭ꯔꯦ ꯉꯥꯔꯤꯁꯦ ꯀꯨꯀꯔꯁꯤꯒ ꯃꯥꯅꯦ ꯇꯤꯐꯤꯟ ꯃꯆꯥ ꯑꯃꯗ ꯍꯥꯞꯄꯒ ꯉꯥꯟꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯣ ꯍꯥꯞꯆꯜꯂꯒ ꯍꯣꯔꯦꯟ ꯑꯩ ꯇꯛꯈꯥꯏꯔꯒꯅꯦꯀꯣ ꯌꯥꯡꯅ ꯇꯧꯅꯁꯦ ꯁꯤꯃꯨꯛ ꯑꯃ ꯏꯔꯣꯜꯂꯦꯕꯀꯣ ꯑꯁꯤ ꯏꯔꯣꯜꯂꯒ ꯐꯗꯤꯒꯣꯝꯒ ꯆꯥꯏꯁꯜꯂꯒ ꯉꯁꯥꯏꯒꯤ ꯈꯣꯡꯗ꯭ꯔꯨꯝ ꯊꯣꯡꯕꯗꯨꯒ ꯑꯂꯨꯒ ꯈꯥꯃꯦꯟꯒ ꯃꯦꯠꯄꯁꯦ ꯑꯁꯤ ꯁꯦꯝꯃꯒ ꯁꯨꯝ ꯑꯇꯣꯞꯄ ꯃꯔꯣꯟꯗꯩ ꯆꯣꯈꯥꯁꯨ ꯍꯥꯏꯔꯁꯨ ꯌꯥꯏ ꯄꯤꯇꯤꯀꯥꯁꯨ ꯍꯥꯏꯅꯩ ꯃꯌꯥꯝ ꯍꯤꯟꯖꯥꯡꯒꯤ ꯃꯊꯦꯜꯁꯤꯡꯁꯦ ꯂꯣꯏꯅ ꯁꯤꯒ ꯊꯝꯖꯔꯦ ꯏꯔꯣꯝꯕꯁꯨ ꯑꯗꯨꯒ ꯏꯆꯥꯅꯨꯄꯥꯗꯤ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯁꯨꯞ ꯃꯍꯤꯗꯣ ꯍꯤꯟꯖꯥꯡꯒꯤ ꯃꯍꯤꯗꯨꯒ ꯌꯦꯔꯨꯝ ꯇꯟꯁꯤꯒ ꯇꯧꯅ ꯆꯥꯅꯕꯒꯤꯅ ꯌꯦꯔꯨꯝ ꯇꯟ ꯑꯃꯁꯨ ꯍꯧꯕꯤꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤꯅ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯍꯥꯍꯟꯗꯦ ꯑꯗꯣꯒꯤ ꯃꯔꯝꯗꯤ ꯑꯩꯅ ꯈꯪꯗꯦꯀꯣ ꯑꯗꯨꯒ ꯈꯣꯡꯗ꯭ꯔꯨꯝꯒ ꯀꯔꯤ ꯆꯥꯕ ꯌꯥꯗꯒꯦ ꯍꯥꯏꯗꯣ ꯈꯣꯡꯗ꯭ꯔꯨꯝꯒ ꯀꯔꯤ ꯄꯣꯠꯁꯦ ꯂꯩꯅꯒꯦ ꯍꯥꯏꯗꯣ ꯃꯌꯥꯝ ꯈꯪꯕꯤꯕ ꯌꯥꯎꯕ꯭ꯔꯥ ꯃꯌꯥꯝ ꯈꯪꯅꯔꯝꯒꯅꯤꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩ ꯉꯁꯤ ꯈꯪꯍꯟꯖꯔꯒꯦ ꯈꯣꯡꯗ꯭ꯔꯨꯝ ꯆꯥꯔꯒ ꯈꯣꯡꯗ꯭ꯔꯨꯝꯒ ꯀꯔꯤ ꯃꯆꯟꯒ ꯆꯥꯔꯒ ꯍꯨ ꯑꯣꯏꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯑꯗꯣ ꯐꯥꯏꯅꯦꯜꯂꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩ ꯊꯥꯎ ꯌꯥꯎꯗꯕ ꯑꯣꯏꯅ ꯇꯧꯔꯦ ꯄꯥꯄꯔꯒꯁꯦ ꯊꯥꯎꯗ ꯇꯥꯎꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯊꯦꯜꯁꯤꯡꯁꯦ ꯔꯦꯗꯤ ꯑꯣꯏꯔꯦ ꯑꯩꯈꯣꯏꯁꯨ ꯆꯥꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯒꯦ ꯃꯌꯥꯝ ꯀꯥꯔꯣꯟꯒ ꯈꯣꯡꯗ꯭ꯔꯨꯝꯒ ꯀꯥꯔꯣꯟꯒ ꯄꯨꯟꯅ ꯆꯥꯕ ꯌꯥꯏ ꯈꯣꯡꯗ꯭ꯔꯨꯝꯒ ꯀꯥꯔꯣꯟꯒ ꯈꯥꯕꯒ ꯆꯥꯔꯗꯤ ꯁꯤꯌꯦ ꯌꯥꯝ ꯌꯥꯝꯅꯁꯨ ꯍꯥꯎꯔꯦ ꯆꯥꯔꯦꯀꯣ ꯑꯗꯣ ꯈꯣꯡꯗ꯭ꯔꯨꯝꯒ ꯀꯥꯔꯣꯟ ꯑꯈꯥꯕꯤꯒꯗꯤ ꯆꯥꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯣ ꯈꯣꯡꯗ꯭ꯔꯨꯝ ꯊꯣꯡꯕ ꯆꯥꯎꯔꯒ ꯃꯤ ꯁꯤꯔꯦ ꯀꯥꯏꯅ ꯍꯥꯏꯅꯗ꯭ꯔꯅꯦ ꯑꯗꯣ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯀꯥꯔꯣꯟ ꯑꯈꯥꯕꯤꯒꯁꯦ ꯂꯩꯅꯩꯌꯦꯕꯀꯣ ꯀꯥꯔꯣꯟ ꯑꯈꯥꯕꯤꯒ ꯈꯣꯡꯗ꯭ꯔꯨꯝꯒ ꯄꯨꯟꯈ꯭ꯔꯒꯗꯤ ꯍꯨ ꯑꯣꯜꯂꯦ ꯑꯗꯨꯅ ꯀꯥꯔꯣꯟ ꯑꯈꯥꯕꯤ ꯆꯥꯗꯕ ꯈꯣꯡꯗ꯭ꯔꯨꯝꯕꯨ ꯊꯣꯡꯉꯗꯤ ꯈꯣꯡꯗ꯭ꯔꯨꯝꯒ ꯀꯥꯔꯣꯟ ꯑꯈꯥꯕꯤꯒ ꯆꯥꯕ ꯌꯥꯗꯦ ꯑꯗꯨ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ